mandana kapi sasi lam meli duga thibada chagi kon hainari bani kai lere for me, Dad. How many? Kano da skin yaw bidu natra. Kono kuto senen tong dalo. Masasu leitraba. Wow. Yam queen ngara ba injang amasta dore. Yam kuire skin yaw pasadak taba. Ngasi di skin yaw ba amuk cha dore. Tang pha yang laki ko. Tamcha uki salak pa som da aki prama som side da. Koi ki. Kai ba tamcha adom side to kai ko ge. Ha tamcha. Adom side to kai ko ge nang lerak pa do. Nang lerak pa side to kai ko ge ba. Adom ki market to. Ha. Kai lei dei no mo. Oh. Kapi sa si. Lam meli duga roti oidre ngasi di homework to we hairo on na. Hayo baba da nga sai di har ngai ne. Sida yakshalo ro. Hara wake up piro isaja. Ya. Tidong na body. Tidong na bisi yaw rito. Abadra. Wow. Sila. Come. Sida. Hamung daga sai de lei ni kakalo. Thank you, Baba. Yare ko maramut. Adana nicely use to ko sida thuk na ba. Mama, I see hey, you started. I think mana hangi je khangra. Baba se kari gi porok toino ayan ka lak toino atum ham japang khangja dana ne kam kan halal toino ai ngai bangam dre how man dana gyalam ta I see that. Hey, you started. Get. I saw that you started. Flower honey yos. My house and all. Yes, Ben. Sana pamjari jiga examining ba drawing tau janing ke pamjari jiga chak exai. Ha? Sabra. Ati ngose. Thar. Taura. Color siya pasana machu. Pasana use tau ko be ma. Nice taraga. Mami de thong ba phi pi rakhe ko. Ado nang leriba market asigi yen kano ngasigi leriba chicken kano se skin yaw ba se kari na koi he leiba market to kai ba ka sabji mandi Sunday market ki to ado si leira lai ai da ka pa no re kui re muk charu da ba skin yaw ba se handa mu cha do re मैम सुम सीजे हावबने को मैम हना अखोई स्किन यावबसे चाबसे अमुमुक चानिंगेबको फंगदबसे अमुमुक लैयेबको कयु काना साइड तोइना फंगदे अदो तमसोइगी ऑफिस हलपगी लाइन नोबदे सुमाइना फंगे अदो येन थोंबा चादोरे हार्ड चिकन नत्रो हार्ड चिकन चा फरे आई कनो तौरके बेमागा बाबागा थकनाबा चा ngसाइगिसु लैये सासु मही कन्ना सौगले Tamocha office halakpagi sa kitang thaan ge ma sum office halakpada kun gari thawla ko gi ko ka chikpado do smaina lole adu mem cha je pan je sogolakpagi ko gi pakhat khibagi kanoni ko aina tawraga lon bane I'm sorry manang yam shi Thibada chagi kon hainari bani kana sogole ko ai di thakte ba ko cha je Tamocha na yam ba thae aduga isan pina mara mak thae ma di cha thakte sangong gum thakpani ai ju sangong ko boina thae cha thakte ba ko ai jo gastric problem khar lei bani na ado sina Tamocha na sum thae hai da re hangam thongge kaina lei jaram bani da mana hot chicken le lai yam harau ya na room je kitchen je clean tawbane clean tawdadi yade na ko kitchen se so momo ado isda leiba sta ge duga dora ga yen ge yam no do kap tangai ngai gi yam sa pong sai
ꯏꯁꯥꯁꯦ ꯑꯩꯈꯣꯏꯗꯤ ꯈꯔ ꯁꯔꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯒꯨꯝꯕ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯁꯔꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯤ ꯚꯤꯇꯥꯃꯤꯟꯒꯨꯝꯕ ꯀꯦꯜꯁꯤꯌꯝꯒꯨꯝꯕ ꯑꯥꯏꯔꯟꯒꯨꯝꯕ ꯋꯥꯠꯄꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯛꯄꯗꯒꯤ ꯁꯨꯝ ꯑꯗꯨꯝ ꯆꯥꯈꯤꯕꯅꯤꯀꯣ ꯆꯥꯖꯔꯤꯁꯤꯗꯤ ꯍꯥꯎ ꯀꯤꯂꯣ ꯀꯌꯥ ꯇꯥꯕꯅꯣ ꯁꯤꯕꯣ ꯌꯥꯝ ꯐꯖꯔꯦ ꯀꯤꯂꯣ ꯑꯣ ꯑꯁ ꯌꯥꯝ ꯐꯖꯔꯦ ꯁꯤꯗꯤ ꯑꯣ ꯑꯁ ꯑꯩꯗꯤ ꯍꯩꯅꯗꯦ ꯁꯤꯁꯤꯃꯗꯤ ꯇꯥꯃꯣꯆꯥꯗꯤ ꯍꯩꯅꯕꯅꯤ ꯑꯁ ꯐꯖꯔꯦ ꯄꯤꯁꯀꯁꯤꯗꯤ ꯋꯥꯎ ꯀꯛꯇ ꯉꯥꯏꯔꯤ ꯃꯌꯥꯝ ꯁꯥꯏꯌꯦ ꯑꯁ ꯍꯣꯏ ꯃꯥ ꯐꯣꯟꯁꯤꯗꯗꯤ ꯆꯥꯎꯗꯣꯏꯔꯅꯤꯀꯣ ꯑꯩꯅ ꯄꯥꯏꯖꯕꯗꯤ ꯈꯨꯠꯆꯥꯎ ꯑꯃꯅꯤꯀꯣ ꯁꯦ ꯑꯁ ꯐꯖꯅ ꯆꯥꯎꯔꯦꯍꯦ ꯑꯗꯨꯗꯤ ꯊꯣꯡꯕ ꯍꯧꯊꯔꯒꯦ ꯑꯁ ꯑꯩ ꯏꯆꯥꯅꯨꯄꯤꯗꯤ ꯁꯤ ꯆꯥꯕ ꯍꯩꯇꯦꯀꯣ ꯍꯩꯅꯗꯦ ꯑꯗꯣ ꯇꯥꯃꯣꯆꯥꯒꯤꯅꯤ ꯃꯥꯒꯤꯗꯤ ꯃꯐꯩꯁꯤꯕꯨꯗꯤ ꯆꯥꯏꯀꯣ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯥꯍꯟꯗꯦ ꯃꯥꯅꯁꯨ ꯁꯨꯝ ꯋꯥꯈꯜ ꯑꯃ ꯇꯧꯋꯦꯕꯀꯣ ꯃꯃꯥ ꯑꯁꯤ ꯀꯩꯅꯣꯅ ꯑꯗꯨꯝ ꯍꯪꯉꯛꯀꯗꯣꯏꯅꯦꯕꯀꯣ ꯀꯨꯀꯨꯔꯨꯒꯤ ꯀꯩꯅꯣꯗꯨꯅ ꯑꯩꯅ ꯍꯣꯏ ꯃꯥꯅꯦ ꯍꯥꯏꯔꯒ ꯁꯨꯝ ꯑꯩꯅ ꯀꯩꯅꯣ ꯇꯧꯍꯟꯗꯕ ꯍꯥꯏꯇꯥꯔꯦ ꯑꯁꯤ ꯂꯩꯔꯦ ꯆꯥꯎꯁꯤ ꯌꯧꯅꯦ ꯑꯗꯨꯒꯅꯦ ꯐꯖꯅ ꯃꯅꯤꯟꯒ ꯇꯞꯅꯒ ꯀꯥ ꯈꯨꯕꯥꯛꯁꯦ ꯁꯥꯕꯩ ꯋꯥꯅꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯁꯤ ꯁꯨꯔꯒ ꯊꯣꯡꯕ ꯍꯧꯖꯔꯒꯦ ꯆꯥꯎꯁꯦ ꯁꯤ ꯈꯔꯅ ꯇꯥꯎꯊꯣꯛꯑꯅꯤ ꯈꯔꯅ ꯊꯣꯡꯉꯅꯤ ꯑꯗꯨ ꯃꯌꯥꯝ ꯌꯦꯡꯍꯜꯂꯛꯀꯦ ꯃꯈꯥ ꯇꯥꯕꯗꯣ ꯍꯧꯔꯦ ꯁꯦꯝꯕ ꯁꯥꯕꯁꯨ ꯂꯣꯏꯁꯤꯜꯂꯛꯑꯦ ꯑꯗꯣ ꯁꯤꯁꯤꯅ ꯈꯔ ꯇꯥꯎꯅꯅꯕꯒꯤ ꯇꯋꯥ ꯊꯥꯡꯒꯠꯄ ꯍꯧꯔꯦ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗꯅ ꯀꯩꯅꯣ ꯇꯧꯅꯅꯕꯒꯤꯅꯤꯀꯣ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯀꯩꯒꯤꯅꯦꯕ ꯇꯝꯆꯥ ꯁꯨꯞꯀꯤ ꯁꯨꯞ ꯑꯣꯏ ꯀꯩꯕꯣꯏ ꯉꯧꯅꯅꯕꯒꯤ ꯑꯗꯒꯤ ꯁꯤꯅ ꯊꯣꯡꯅꯅꯕꯒꯤ ꯍꯟꯗꯛꯇꯤ ꯈꯔ ꯌꯥꯝ ꯂꯧꯕꯤꯔꯛꯑꯦ ꯍꯥꯏꯗꯤ ꯃꯈꯟ ꯊꯣꯡꯉꯒꯈꯔ ꯆꯥꯁꯦꯅꯀꯣ ꯑꯗꯨꯒ ꯁꯤꯅ ꯇꯥꯃꯣꯆꯥꯒꯤ ꯁꯤꯁꯦ ꯃꯥ ꯆꯥꯅꯤ ꯉꯧꯔꯒ ꯈꯤꯇꯪ ꯉꯧꯕꯤꯌꯣꯏ ꯁꯤꯗꯒꯤ ꯈꯔ ꯂꯧꯊꯣꯛꯄꯤꯔꯅꯤ ꯑꯗꯨꯒ ꯈꯤꯇꯪ ꯉꯧꯕꯤꯔꯅꯤ ꯇꯥꯃꯣꯆꯥꯅ ꯃꯇꯦꯡ ꯄꯥꯡꯉꯝꯃꯤ ꯍꯥꯏꯗꯤ ꯉꯁꯤꯗꯤꯈꯔ ꯌꯥꯝꯅ ꯂꯧꯔꯛꯄꯅꯤꯅꯀꯣ ꯑꯩ ꯏꯊꯟꯗ ꯉꯝꯗꯕ ꯉꯁꯤ ꯈꯔ ꯌꯥꯝꯃꯦ ꯍꯥꯏꯇꯥꯔꯦ ꯁꯤꯗꯅ ꯈꯔ ꯇꯥꯎꯅꯕ ꯂꯩꯔꯦ ꯁꯤꯅꯤ ꯃꯌꯥꯝ khitang kano to mal cái cana bám nè lôi tần và gì kari kamai na tau cái tôi no kari kamai na cái tàu rồi cái tôi ba thùng bố tàu bố ngô bố khơi thì tàu luôn ba luôn khá tàu đấy về mà gì xí mà phải anh ấy xin nè mai hàng sụp tàu về cái xin Briyani cái thằng mà ꯑꯗꯨꯗꯨꯅ ꯀꯔꯤ ꯇꯧꯒꯦ ꯇꯧꯕ ꯁꯤ ꯀꯩꯅꯣꯁꯦ ꯑꯇꯥꯎꯕꯁꯦ ꯑꯇꯥꯎꯕꯗꯣ ꯊꯥꯎ ꯄꯦꯠꯊꯣꯛꯅꯕ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇ ꯆꯪꯕꯁꯨ ꯐꯔꯛꯇꯨ ꯇꯥꯕꯅꯤꯅ ꯑꯩꯅ ꯉꯁꯤꯗꯤ ꯍꯜꯂꯛꯏꯉꯩꯗꯨꯗ ꯑꯣꯐꯤꯁꯀꯤꯁꯨ ꯊꯣꯛꯄꯅꯤꯅ ꯂꯝꯕꯦꯟꯗꯣ ꯂꯩꯔꯍꯧꯔꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡꯉꯩꯗꯤ ꯈꯔ ꯆꯥꯅꯤꯡꯉꯦ ꯂꯩꯕꯗꯣ ꯑꯩꯅ ꯐꯅꯌꯥꯝ ꯄꯤꯛꯁꯤꯟꯈ꯭ꯔꯦꯅ ꯉꯧꯔꯀꯥꯟꯗꯀꯣ ꯌꯥꯝ ꯆꯥꯎꯕꯅꯦ ꯌꯥꯝ ꯆꯥꯎꯕꯅꯦ ꯃꯥꯅꯤ ꯇꯥꯎꯔ ꯈꯔ ꯊꯝꯕꯁꯤꯁꯨ ꯀꯥꯟꯅꯩꯌꯦ ꯍꯥꯏꯗꯤ ꯍꯋꯥꯏꯗ ꯊꯣꯡꯉꯁꯨꯅꯦ ꯃꯗꯨ ꯁꯦꯠꯂ ꯈꯔ ꯍꯥꯞꯄꯗꯅꯦ ꯃꯍꯥꯎ ꯑꯃ ꯑꯗꯨꯝ ꯊꯣꯛꯑꯦꯕ ꯁꯤ ꯂꯩꯔꯦ ꯇꯥꯎ ꯍꯣꯏ ꯃꯄꯨꯝ ꯂꯧꯕꯅꯤꯅ ꯃꯆꯥꯗꯤ ꯑꯃꯨꯛ ꯍꯥꯎꯇꯦꯗꯅ ꯑꯗꯒꯤ ꯈꯔꯁꯨ ꯑꯃꯨꯛ ꯆꯥꯎꯋꯤꯅ ꯃꯄꯨꯝꯗꯤ ꯑꯗꯩ ꯆꯣꯏꯅꯁꯨ ꯄꯤꯌꯨ ꯌꯥꯗꯦꯕ ꯃꯣꯏ ꯁꯨꯝꯕ ꯀꯩꯅꯣꯁꯤꯗꯤ ꯃꯄꯨꯝ ꯂꯧꯍꯜꯂꯦꯕ ꯑꯁ ꯃꯁꯤꯗꯤ ꯐꯔꯦ ꯂꯧꯔꯒꯦꯅ ꯉꯥꯒ ꯃꯌꯥꯝ ꯌꯥꯎꯍꯧꯋꯤ ꯉꯥꯗꯣ ꯑꯩ ꯇꯨꯡꯍꯟꯕꯤꯗꯨ ꯌꯦꯡꯉꯛꯄꯅꯦ ꯑꯩꯁꯨ ꯇꯨꯡꯍꯟꯕꯤꯗꯨ ꯌꯥꯎꯔꯒꯗꯤ ꯇꯨꯡꯍꯟꯕꯤꯗꯨ ꯂꯧꯔꯛꯀꯦꯅ ꯑꯍꯤꯡ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯗ ꯇꯨꯡꯍꯟꯕꯤꯗꯨꯗꯤ ꯌꯥꯎꯍꯧꯗꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄꯕꯨꯗꯤ ꯃꯌꯥꯝ ꯌꯥꯎꯍꯧꯕ ꯑꯍꯤꯡꯕ ꯍꯣꯏ ꯌꯥꯎꯋꯤ ꯇꯨꯡꯍꯟꯕꯤ ꯈꯛꯇꯅꯤ ꯌꯥꯎꯍꯧꯗꯕ ꯇꯨꯡꯍꯟꯕꯤꯗꯤ ꯑꯩꯁꯨ ꯆꯥꯅꯤꯡꯉꯦꯕ ꯉꯧꯔ ꯆꯥꯕꯗꯣ ꯌꯨꯝꯗ ꯅꯍꯥꯟꯋꯥꯏ ꯆꯥꯔꯛꯄꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯉꯀꯥꯟꯗ ꯑꯗꯣ ꯇꯨꯡꯍꯟꯕꯤꯗꯤ ꯑꯃꯨꯛ ꯍꯤꯡꯗ꯭ꯔꯗꯤ ꯑꯩꯁꯨ ꯇꯜꯂꯦꯕ ꯑꯂꯨ ꯌꯥꯝ ꯊꯥꯛꯑꯣꯏꯒꯦꯀꯣ ꯊꯥꯛꯀꯅꯨ ꯑꯩ ꯌꯥꯝ ꯑꯂꯨ ꯌꯥꯝ ꯊꯥꯛꯑ ꯆꯥꯅꯤꯡꯗꯦꯕꯀꯣ
ꯍꯥꯏꯗꯤ ꯊꯣꯡꯕꯒꯤꯒ ꯉꯧꯕꯒꯤꯒ ꯈꯤꯇꯪ ꯊꯥꯛꯀꯦꯕ ꯈꯪꯕ꯭ꯔꯥ ꯉꯧꯕꯒꯤ ꯈꯤꯇꯪ ꯍꯥꯞꯄꯤꯔꯒꯦ ꯊꯣꯡꯒꯤ ꯈꯤꯇꯪ ꯃꯐꯝ ꯈꯤꯇꯪ ꯑꯣꯏꯅꯕꯅꯦ ꯍꯥꯏꯗꯤ ꯈꯤꯇꯪ ꯅꯪꯅꯕꯀꯣ ꯍꯥꯏꯗꯤ ꯌꯥꯝ ꯍꯥꯞꯄꯒ ꯆꯥꯅꯤꯡꯗꯦꯕ ꯑꯩ ꯁꯤꯁꯤꯃ ꯈꯤꯇꯪ ꯊꯣꯡꯒꯦ ꯍꯪꯒꯥꯝꯁꯤꯃ ꯍꯪꯒꯥꯝꯗꯣ ꯊꯣꯡꯒꯦ ꯍꯥꯏꯔꯣ ꯏꯔꯣꯟꯒꯦ ꯍꯥꯏꯔꯣ ꯍꯪꯒꯥꯝꯁꯦ ꯐꯨꯠꯂꯒꯦ ꯏꯔꯣꯜꯂꯒꯦ ꯐꯨꯠꯂꯣ ꯑꯗꯨꯅꯦ ꯏꯔꯣꯟꯕꯅ ꯐꯩꯌꯦ ꯊꯥꯎ ꯀꯩꯅꯣꯝꯃ ꯌꯥꯎꯔꯃꯤꯅꯀꯣ ꯃꯥꯅꯦ ꯑꯗꯨꯅ ꯑꯆꯝꯕ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯁ ꯇꯧꯅꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯕꯤꯔꯌꯥꯅꯤ ꯑꯣꯏꯅ ꯊꯣꯡꯅꯕꯒꯤ ꯔꯦꯗꯤ ꯇꯧꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯑꯊꯣꯡꯕ ꯑꯗꯒꯤ ꯉꯧꯊꯣꯡ ꯑꯗꯒꯤ ꯕꯤꯔꯌꯥꯅꯤ ꯁꯨꯃꯥꯏꯅ ꯃꯈꯟ ꯈꯔ ꯊꯣꯡꯉꯒꯦꯅ ꯂꯩꯔꯛꯑꯦ ꯈꯔ ꯌꯥꯝꯅ ꯂꯩꯁꯜꯂꯛꯑꯦꯕꯀꯣ ꯃꯥꯅ ꯋꯤꯟꯇꯔꯁꯨ ꯑꯣꯏꯔꯤꯕꯅꯤꯅ ꯑꯗꯨꯝ ꯈꯔ ꯅꯣꯡ ꯅꯤꯅꯤꯗꯁꯨ ꯆꯥꯅꯕ ꯌꯥꯅꯕꯅ ꯂꯩꯁꯟꯕꯤꯔꯛꯑꯦꯕꯀꯣ ꯃꯥꯅ ꯑꯩ ꯒ꯭ꯂꯞꯁ ꯎꯞꯄꯤꯁꯦ ꯈꯨꯠꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯑꯁꯣꯛꯄ ꯂꯩꯕ ꯑꯩꯈꯣꯏ ꯉꯥꯏ ꯉꯝꯗ꯭ꯔꯦꯅ ꯆꯥꯔꯒꯦ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯐꯖꯔꯕ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯒꯤ ꯕꯤꯔꯌꯥꯅꯤꯁꯦ ꯐꯨꯗ ꯀꯂꯔ ꯈꯤꯇꯪꯗꯤ ꯆꯨꯔꯝꯃꯦ ꯑꯩꯅ ꯈꯤꯇꯪ ꯍꯥꯞꯆꯜꯂꯨꯕꯗꯣ ꯍꯥꯞꯄꯤꯔꯣ ꯏꯆꯥꯅꯨꯄꯤ ꯉꯥꯏꯕ ꯉꯝꯗ꯭ꯔꯦ ꯃꯥ ꯍꯥꯏꯒꯦ ꯕꯤꯔꯌꯥꯅꯤ ꯇꯧꯅꯤ ꯍꯥꯏꯔꯨꯕꯗꯨꯗꯒꯤ ꯍꯦꯛꯇ ꯉꯁꯥꯏꯗꯒꯤ ꯆꯥꯅꯤꯡꯉꯤ ꯈꯪꯗꯦ ꯆꯥꯅꯤꯡꯗꯦ ꯈꯪꯗꯦ ꯂꯣꯏꯗ꯭ꯔꯤꯕꯣꯅ ꯑꯃꯁꯤꯗ ꯇꯛꯄꯗ ꯏꯁ ꯆꯥꯕ ꯆꯥꯗꯣꯔꯤꯕ꯭ꯔꯥ ꯅꯆꯥꯅꯨꯄꯤꯁꯤꯅ ꯁꯥꯏꯍꯦ ꯅꯣꯔꯃꯦꯜ ꯆꯥꯛ ꯈꯔꯁꯨ ꯀꯥꯝꯃꯤꯗꯅ ꯑꯗꯨ ꯈꯔ ꯌꯥꯝꯃꯤꯟꯅꯁꯦ ꯍꯥꯏꯗꯤ ꯕꯤꯔꯌꯥꯅꯤ ꯊꯣꯡꯕ ꯍꯥꯏꯁꯦ ꯊꯥꯎ ꯑꯗꯨꯝ ꯈꯔ ꯌꯥꯝꯃꯤꯗꯅꯀꯣ ꯁꯤꯗ ꯂꯩꯔꯦ ꯃꯌꯥꯝ ꯉꯁꯥꯏ ꯁꯦꯝ ꯁꯥꯕꯗꯤ ꯑꯗꯨꯝ ꯅꯪꯍꯧꯗ꯭ꯔꯦ ꯑꯉꯥꯡꯅ ꯅꯤꯡꯉꯥꯏꯁꯤꯅ ꯑꯗꯨꯝ ꯇꯧꯁꯜꯂꯛꯄꯒꯤꯀꯣ ꯁꯤꯗ ꯂꯩꯔꯦ ꯕꯦꯝꯃꯒꯤ ꯆꯤꯀꯟ ꯕꯤꯔꯌꯥꯅꯤ ꯃꯥꯗꯤ ꯆꯥꯛꯁꯦ ꯋꯥꯏꯠ ꯈꯔ ꯍꯥꯞꯄꯤꯌꯣꯅ ꯍꯥꯏ ꯑꯗꯨ ꯋꯥꯏꯠ ꯈꯔ ꯍꯥꯞꯄꯤꯔꯤꯅꯦ ꯁꯦ ꯔꯦꯗꯤꯅꯤ ꯃꯥ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯆꯥꯗꯣꯏꯒꯤ ꯁꯨꯝ khơi chính rồi, sao khơi chính rồi, sao khơi chính rồi, là sao đó, sao cái gì ngon ta, test rồi gì ngon, hay rồi, Thank you, mommy. how bra, Yes. how bra, yes, yummy, Yeah. cha, Thum crab. haba bane, haba bane, Yeah, it's a pizza. a simple chaka, देखिए yellow chak से yellow तो पूजन करो, yellow तो पूजन चका तो, how bra, cha, kamay to ba test to, ingay lên rồi, hả? How này mà ngài ngâm thì mà hana piro na. Hey! Yani sana hujum ni na. Ano? Nang di kaya mapugi saks di. Ay chắc kitang hapo ay di spice yam kala di sabang amoy. Kitang happy lagi. Yam na kay normal chak ko in chak ko. Chai la dum happy ro. Ay, Ay juga. Mapay sing ata. Ay di. Ren utas mo lagi. Ay na plain chaka, adagi chicken biryani kitang semjare aduga hangam thongba. Hangam thongba amaga tawjare. Hawra se. Kitang mahaw dum ta habirong se. Obudi kaya ayro ni. Mugi hotel na hinpun dia da. So ma be man sa ning da high level kwa. Ay so. Kana piece am da sa lo khalo. Bukom da pa khala piece to pa khala pa sa na yeng ta sa ro se. Ani be man dum high level do. Phajare kwa. Ai haira ba. Ai haire ko tare kwa. Masala yam kan bra kamai toy moi dukan gi yam kan lidana. Aina masala yam kan la janing da bani adu dum hap da dia dina biryani ni na. Adum hapane ba. Adu ai da di kano taw bani na gastric ka khara lai bani na ai di yam masala yaw ba jam janing te ba. Adu abe magi yam khalla ga thong bani. Hau bra. Sing ba hawi ko. Hyderabadi biryani dagi. Helleye si di. Ini Manipuri biryani ne. Ay mo hau da ra ge. Si mo si black pepper ga hapane ba ina ko. Black pepper se sum sai da na. Kasi nang ikay tilo ga thum ga sile. Sauce like plain sauce may yaw da sa bon lai lai. Abi manang ay pira mo ge. Ay pami. Please pambra sa pambra. Sila. Ay ko. Nalo. Masak ko ni ko. Cha. Mayam ay mo haw ra ge. Masari na kitang tung yung tawag. Wala pa hapo ko sa rin niya. May na biryani sa siyem ni na khalaga lai di ang kuira ba. Kaba amo uwe ko biryani siyem ba si. Adi matam jam sang ba.
ꯑꯩꯁꯦ ꯍꯩꯗꯤ ꯍꯩꯔꯕꯖꯥꯠꯅꯤ ꯑꯩ ꯏꯁꯥꯅ ꯊꯥꯒꯠꯆꯕꯗꯤ ꯅꯠꯇꯕ ꯑꯩ ꯍꯩꯗꯤ ꯍꯩꯔꯦ ꯑꯗꯨꯏ ꯃꯅꯦꯅ ꯆꯥꯕꯗ ꯍꯥꯎꯔꯦ ꯍꯥꯏꯔꯛꯑꯕ ꯍꯥꯎꯔꯕꯅꯤ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯗ ꯈꯪꯉꯦꯕ ꯍꯥꯎꯇ꯭ꯔꯗꯤ ꯍꯥꯎꯇꯦ ꯗꯣꯛ ꯂꯪꯊꯦꯛꯀꯗꯣꯏꯕ ꯏꯟꯊꯣꯔꯛꯀꯗꯣꯏꯕ ꯑꯗꯩ ꯍꯥꯎꯔꯗꯤ ꯍꯥꯎꯔꯦ ꯍꯥꯏꯔꯤꯁꯤꯅꯗꯤꯅꯦ ꯑꯁꯦꯡꯕ ꯍꯥꯎꯔꯕ ꯌꯧꯔꯕꯅꯦ ꯍꯪꯒꯥꯝꯁꯤꯗꯤꯀꯣ ꯑꯁ ꯃꯈꯟ ꯃꯈꯟꯗꯤ ꯐꯖꯅ ꯊꯣꯛꯑꯦ ꯃꯇꯨ ꯄꯥꯟꯕꯤ ꯄꯥꯟꯗꯕꯤ ꯈꯥꯔꯞ ꯇꯧꯕꯤ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯁꯨꯃꯥꯏꯅ ꯃꯅꯥ ꯄꯥꯛꯄꯁꯦ ꯃꯅꯥ ꯀꯥꯛꯄ ꯃꯅꯥ ꯄꯥꯛꯆꯔꯁꯨ ꯃꯥꯒꯤ ꯃꯀꯥ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯃꯈꯣꯡꯗꯣ ꯑꯗꯨ ꯄꯨꯟꯁꯤꯜꯂꯗꯤ ꯍꯥꯎꯇꯦꯕ ꯈꯪꯕ꯭ꯔꯥ ꯃꯣꯏ ꯑꯀꯣꯟꯕ ꯂꯥꯛꯄꯗꯣ ꯄꯥꯛꯂꯞ ꯇꯧꯕꯗꯣ ꯁꯤ ꯑꯩꯅ ꯂꯩꯔꯤꯁꯦ ꯁꯤꯅ ꯍꯥꯎꯋꯦꯕ ꯀꯃꯥꯏꯅ ꯇꯧꯔ ꯂꯥꯛꯄ꯭ꯔꯣ ꯑꯗꯨ ꯌꯥꯝ ꯍꯥꯎꯔꯒ ꯂꯩꯔꯝꯃꯦꯕꯀꯣ ꯕꯤꯔꯌꯥꯅꯤ ꯊꯣꯡꯕꯁꯤ ꯀꯨꯏꯔꯦꯕꯀꯣ ꯁꯨꯃꯥꯏꯅ ꯊꯣꯡꯁꯦꯅ ꯍꯥꯏꯅꯔꯛꯄꯁꯦ ꯑꯗꯣ ꯑꯇꯩ ꯊꯣꯡꯕꯗꯤ ꯌꯥꯝꯅ ꯁꯥꯡꯉꯅꯤꯅꯀꯣ ꯑꯇꯣꯞꯄꯗꯤ ꯍꯥꯞꯆꯗ꯭ꯔꯦꯕꯀꯣ ꯀꯥꯈꯠꯂ ꯐꯣꯟꯗꯣ ꯇꯞꯅ ꯂꯧꯔꯒ ꯀꯥꯈꯠꯀꯗꯧꯕ ꯅꯠꯇ꯭ꯔ ꯂꯣꯏ ꯅꯦꯗꯕ ꯆꯥꯛꯇꯣ ꯅꯪꯅ ꯑꯩ ꯇꯥꯔꯕꯅꯤꯅ ꯐꯗꯤ ꯇꯧꯔ ꯇꯩꯊꯣꯛꯎꯔꯣ ꯐꯗꯤ ꯀꯥꯏꯂꯦ ꯂꯣꯝꯕꯁꯤꯗꯤ ꯁꯥꯏꯁꯤꯗ ꯆꯥꯕꯁꯨ ꯂꯣꯏꯁꯤꯟꯅꯔꯦ ꯂꯥꯝꯕ ꯂꯥꯝꯕꯅꯤꯅ ꯇꯥꯃꯣꯆꯥ ꯂꯣꯏꯁꯜꯂꯛꯑꯦ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯀꯟꯅ ꯃꯨꯛꯕꯥꯡ ꯇꯧꯔꯒ ꯆꯥꯕ ꯈꯣꯠꯄꯁꯨ ꯑꯩꯈꯣꯏ ꯀꯌꯥꯝ ꯀꯟꯅ ꯍꯩꯖꯗꯕꯅꯤꯅꯀꯣ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯨꯡꯉꯥꯏꯅ ꯆꯦꯛꯁꯤꯟꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯎꯅ ꯊꯨꯝꯅ ꯑꯗꯨꯝ ꯆꯥꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ